ITLF na condemn tawragle border town Moreada ngarang nungthil pung 3 kuntra rom taba matamda Kukizo tribal sing na laiba Langkisoi Vengda Kukizo gi masak khangdaba sing na state commando gi team amaga nong may kamna bagi thokdok thokraba matungda Kullasigi yum khara may thakiba thokdok adu ITLF ki cherola man akan ba mongda yaning da ba phongdorokle cherola sina makha tariba de nong may kamna khraba matungda state commando sing Assam Rifles ki kem da changduna laike nong may kamna raba matung yum may thakiba mafam ase Kukizo miyam na laiba mafam ne Moregi nong may kamna bagi thokdok adu gi matungda kangpokpi gi nakhujang singda Kuki khulda nong may kamna khe khullasi me mangada maitai sing na yum may thakraba mafam ne Kanglup anigi yaikai thingai na balan asina maram oiraga thokdok thokpagi tension yamna wangna leire haina su phongdorokle Police na faziluraba editor samjai bel da thadokre haukiba December 12 da phongkiba paw amaga mari leinana nungthilgi pawse kanglai paki mairagi chief editor oibada natana amjugi hanagi president oiramba samjai bu Manipur police na numit humni remand lautharakhiba adu ngasi bel da thadokre panba yabadi mahak fazin khiba thawong adu bu Amju amasung editor Gills na akan bamawongda yaning da ba phongdok tu na thadorok na ba taksin khibaga loina na lup kaya na sumahak pu thadok na ba appeal tawba laikhraba ne